ngasi phongkhiba tungan tungan ba manipuri se phongsingdagi maruebi I pausing myamna thamjagi ahanbada jail manungda leiba mina industrialist Nabin Zindal da kihalakhre Sarisat ki Bilaspur district leiba jail amadagi bandi amana Raigarh da leiba industrialist amasum hanagi Congress MP Nabin Zindal gi steel plant ki hanba city ma tharakre amasum lupa crore yankai demand torakre na police na ngasi phongdokre hairiba ki hanbagi city edu Post ki thangda Patrapali Khunda Zindal Steel and Power Limited JSPL factory edu hokiba sale pirakhibani haina police official aduna ki businessman aduragi lupa crore yankai pigadabani kariguma senpam adu pung nifugo nipan gi manungna pidaba tarabadi phataba phalsing thokani haibagi warning ama city edu phongdoraki hiramsigi matang thigatpada hariba city edu Bilaspur Central Jail da leiba bandi amana ikhibani haiba khangmangamkhre madugi matungda Kokra Road Police na ingtukwa numita mapu Indian Penal Code Section 386 ki mi ama bohatna ba natragana thina sukona bigi akiba piduna extortion tawba amasum 506 criminals intimidation ki makhada case tokakre makatana investigation sa thariyan su pausna makatana phongdorakli amaromdana airport ta migi saru polang phangle indoor gi devi Ahiliabai Holker International Airport premise manungda migi saru porang ama phangle madungarang numidang phangkibani marik sumna thizili haina aerodrome police sar sanjoi sukna agency ta haki skeleton adu forensic science laboratory FSL na yengsinanabgi damak thakragani saru polang adu nupigira natragana nupagira khangmangamdri hainisu pausna makhatarakli Makasa tharakpo na to papaw Manipur poppy pambigi epicenter oide tumluraba saina amasum Cambodia di mikap tholakpadagi sakhalakle pro Rasmohan ko kaithilgi tidim ground numit tarani sa tharakhiba kunga mapan subu Imphal book fair lusinkre kunga mathoi suba sahisa sida maru oiriba si human resource human capital ni anisigi matungda Karen sina oirakadoribane amasum quality education haiba sida Human moral value amasum spiritual ga loinagadabani haina Dana Manjuri University BC Professor N Rasmohan phongdokre wapamasi thasi gi taraga manga digi hauradunu kwa kaithil gi tidim ground numit tarani sum satrakhiba kunga matui subi Imphal book fair 2022 gi ngasi pangtokiba loishinbagi thoramda athoiba mithunglen oiradunu phongdokibani Professor N Rasmohan makhatana hai human haibisi gi wantokti mina sohang ba haibani Thabas education ohengadoribani philosophy foundation haibisina kalampai dun ibaduni afaba lairik ama pabana afaba oza amana takpa ngamadana tana afaba marup tinabaga samane phataba lairik paragadi phataba rom adumak fatana sakhigani lairik padragadi puari lairoi sembi mapuna miyoiba aikoida pibiram libisi aikoi miyoibigi wakalda ohongba pibisini sa usekta wakal khalanduna hongan mangamdi amaromdana poklaba thawai panma punama sigadoribani hairaduna oza yauduna miyoibana sakatpangamloi maramdun oza gi mateng yauduna mahairoi oibisu yaroi heki Manipur poppy pambi epicenter oide dubu kumba karnadauna tumnuraba saina Cambodia mikap tholakpadagi sakholakibni Manipur culture amasum sports kaktana tana science amasum technology so awangba thakta laklagani masige platform asi phanglagadi Pambana ngamlaruidaba moirakani haibaga loinana malemgi mapum kudimakta aikoigi account hangkhre maramasina mahiroisingna honabasangi library gi mahut internet na sinba ngamloi maramasina lairik haibasi Yararuidaba amani haini spongdoki State Central Library Imphal amasum Raja Rammohan Roy Library Foundation Kolkata ga punukusan madunu satharakhiba book fair sigi tharamapu oikiba art and culture gi commissioner M Zoina phongdokibada angang sinda lairik pabiga hainabi lehenba haibisigi thaudang uja singamadi mama mapana lagodabani angang singa book fair gi matam lairik Lining laga seal later pataki lakpang the Bakasu Lamgani, Maru and Ozasing amasum college, Ozasina, book here the Laka Apapa Lidik Labiduna, Tamzin Biraka Mahiru Singbu Pohan Biwaki, Lidik Hibasimi Bigi, Loksing Pokaini, Lidik Ladana, Library Gi, Ihausakat Piadi, information from some Lokshingi Puka, Langi, Wedible Lidik Marankai Tangadavani, book here see the Lidiki Mamal Sada Taragamata Duna Pauba, Hangali Benaki, Lucian Bigi Toram the Akanaba Mitun and Oikiba. Traugi General Secretary Folena Fundokibada, Houseki Matamna Library Gi Kudul Hibishidigi Kara Lapsorakle,
फिल्म डिजिटल वर्ल्ड ओरकपदगिने दुबो कंप्यूटर अमदी मोबाइल सांगना पाबदी यादबना मसुम नुंगाइतबना नमथोलगा पानरे बुक फेयर लाइरिक लेबी सांग खरा हंथरगसु करमना लागलगा लाइरिक पागदगी हाइबरोमना संक्शन बसुंगनी क्लास 9 अमसुम क्लास 10 तमलिबा अंगांगसिंगना साथोलगा लाइरिक पाबा ngamnatre maramni tuition satpanani हाइरदुनमा आइखोगी मतमदा असोनबा सब्जेक्ट अमानि खक्तमक ट्यूशन तम्बनी हाइबो वाफम सफोंदोखि लोइसिनबगी थौरम चीफ लाइब्रेरियंस आर के उर्मिलाना सथरखिबा बुक फेयर की रिपोर्ट सिंग मियामना पाउदोंखि लोइनना बुक फेयर सि अरोइबा नुमिकी थौरमना बुक फेयर सरु याखिबि स्टॉल सिंग मनुंगदगी बेस्ट स्टॉल बुक एंड कॉफी न ख्वाइदगी फबि स्टॉल ओइखिबगी दमक मनापिखि अदुगो नुमित 10 नि सुबना सथरखिबा बुक फेयर सिंग मनुंगना पांगथोकिबा अंगांग सिंग तोंगान तोंगान कैटेगरी सिंग पेंटिंग अमसुम क्विज कंपटीशन की मकोक मथंग ताराबा महिरुइ सिंगसु मनापिदना पुनिंग थवटखेनसु पाउसना मखा तारकली मकासा थरक पोइना तो पावमना हुमद्राग मरी सुब रिपब्लिक डे की फुल ड्रेस रिहर्सल पांगथोखरे सिक्योरिटी कनमन बना इयंग येंगना खिद्रे साथोक चसिन साउना अकाइबा पिखरे फुल ड्रेस रिहर्सल पांगथोनबगी दमक कंगलागी नुंगसु थंगबा जीएम हॉल ममांगी लंबी दो ओइखिबा पिबम मौसागुम अदुंगै कुमजा इंग्लिश मा समापन गे यांखै गी जनवरी 23 लेबासिन मपुंग फाब रिपब्लिक अमा ओइखिबेगी निंगसिंग थरम कुमसी सही गिसु लेबाक सिन मतुना पांगथोकदबगी मंगोइनना मणिपुर गी सुंग सिलेगाना सिंदुना हुमद्राग मरिरक सुपर रिपब्लिक डे थरंगी फुल ड्रेस रिहर्सल अयत अपन अमत यावदना पांगथोखरे अदो मैनमक सिक्योरिटी की मेकेडी रिपब्लिक डे थौरम नुमिता सरुक यागतबा मार्च पास कंटीजेंट सिंगी फुल ड्रेस रिहर्सल पांगथोकदब लंबी सिंगदा मखल अमतगी गरी सिंग संग पुंथिंग थिंगजिनखिबा अमसुम कंटीजेंट सिंगना मार्च पास सकदब लंबी की सरुक सिंग तारकपा अतोप लंबी सिंग लोइना थिंगजिनखिबना मियोय सिंग संगलक्तबदगी येंगबिनबा यावदबना येंगना खिद्रे अहानबा मणिपुर राइफल्स की पेरेड ग्राउंड की हौरलगा जेल रोड फाउदना राजभवन ममांगना लालगा कंटीजेंट सिंगना कंगलागी नुंगसुप थंगबा सनाथोंगी मनिंगदा लैबा ट्रैफिक आइलैंड फाउदना लाखि अदुगा जीएम हॉल ममांगी लंबी परिंगदा सुमद्रिंग लालगा खुयाथोंगी ट्रैफिक आइलैंड की कॉर्नर दगी नॉर्थ ईस्ट तारकलगा कंगलागी मखा थंगबा सनाथोंग थोलखि अदुग इम्फाल हेड पोस्ट ऑफिस ममांगी ट्रैफिक आइलैंड रोम लालगा सेक्रेटरीट ममांगी लंबी लालगा अमुक हन्ना लमथाफम ओइखिबा अहानबा मणिपुर राइफल्स की पेरेड ग्राउंड थुंखिबने ngase yu pangthokiba full dress rehearsal saruk yakiba apunma contingent singi masing humdraga humdoine duga tuan cultural troop singi contingent singna taraga tarukni contingents punamaksu ani supu Manipur Rifles commanding officer Victoria yengkhomna period commander oiduna lusingki haidi full dress rehearsal asi tekta kaidana pangthokrabasu Manipur lenga ki mari leinaba authority amatagi mekerigi miyamda mangjonuna khangan ba tawduna ngase yu angan matigi hauroduna rehearsal asigidama imphal gi maru oiba mafam sing sambal khajinduna thingjin ba yauna athingba thamjin khibedigi miyamgi maksagi satok chasin gi lambi du yamna sauna akaiba pikhi ana yek yauna atho kai gi thaba inkhang sakadaba miyoi singdana ka hen awaba mai unhanki masugi mathakta rehearsal asigidama Sangthok sangsin thingzindaba lambi sing thiduna maikhe kyadagi hosinnarakpa pungkhar sumna traffic jam thonki rehearsal asigidamak moyai lambi tidim lambi romdagi lakpa yauna oihangbam laikai romdagi lakpa gari makal punama kai sampa thong masinda thatlaga amata salankhidi Nambul Turalgi Nongpok Thangba Torbanda Label Lambi the Lakpa Gari Singsu Ras Boholumda Salankhidi Adu Singjamai Mekedi Lakpa Gari Punamagna Moirang Komna Thaki Kunung Mamangi Oina Sekon Nongmaibung Amasum Wangkairum the Lakpa Gari Sing Sanjentong Lomna Salankhidi Kuyatungi Oina Tangmabelum the Lakpa Masum Tangal Bazar Tolapa Gari Sing Kuyatungi LIC Awang Tangma the Labor Traffic Island Gi Maning Tangmas Sarukta Thaki National Highway to Impal Dimapur Lambi Rom the Gilakpa Garisi Nor Eoshi Salan Kidi Heidi Edu Hausuko in the Miam Pau Sumatang Solution Zeragamas Miampun and Obab did Naminase.